ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯑꯣꯏ ꯈꯔꯅ ꯄ꯭ꯔꯣꯄꯥꯒꯥꯟꯗꯥ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯑꯔꯥꯟꯕ ꯋꯥꯐꯝ ꯀꯌꯥ ꯁꯟꯗꯣꯔꯛꯂꯤꯕ ꯑꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯅ ꯃꯩꯇꯩ ꯑꯦꯂꯥꯏꯟꯁꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯅꯝꯇꯥ ꯌꯥꯎꯅ ꯇꯣꯉꯥꯟꯕ ꯀꯨꯀꯤ ꯒ꯭ꯔꯨꯞꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯈ꯭ꯔꯤꯁꯇꯤꯌꯟ ꯂꯥꯏꯅꯤꯡ ꯆꯠꯄꯁꯤꯡ ꯑꯁꯤ ꯃꯥꯏꯅꯣꯔꯤꯇꯤ ꯑꯃ ꯑꯣꯏꯅ ꯎꯍꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯃꯤꯁꯤꯡꯒꯤ ꯆꯥꯗ 94.28%ꯗꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯂꯥꯏꯅꯤꯡ ꯆꯠꯄ ꯑꯣꯏꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ US CIRF ꯌꯥꯎꯅ ꯇꯣꯉꯥꯟꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯅ ꯁꯦꯡꯗꯣꯛꯐꯝ ꯊꯣꯛꯏ꯫ ꯂꯝꯗꯝ ꯑꯁꯤꯗ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡ ꯆꯠꯄ ꯃꯤꯑꯣꯏꯁꯤꯡꯅ ꯆꯥꯗ 94.38% ꯑꯣꯏꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯁꯦꯡꯕ ꯃꯥꯏꯅꯣꯔꯤꯇꯤ ꯐꯨꯔꯨꯞ ꯍꯥꯏꯔꯕꯗꯤ ꯏꯁꯂꯥꯝ, ꯕꯨꯙꯤꯖꯝ, ꯖꯩꯅꯤꯖꯝ, ꯁꯤꯈꯤꯖꯝ, ꯁꯅꯥꯃꯍꯤꯖꯝ, ꯇꯤꯡꯀꯥꯎ, ꯔꯛꯋꯥꯡ, ꯆꯥꯛꯄ꯭ꯔꯦꯛꯅꯆꯤꯡꯕ ꯂꯥꯏꯅꯤꯡ ꯆꯠꯄ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯣꯏꯒꯗꯕꯅꯤ꯫ ꯔꯦꯀꯣꯔꯗꯀꯤ ꯃꯇꯨꯡ ꯏꯟꯅ ꯀꯨꯝꯖꯥ 1961ꯗꯒꯤ ꯀꯨꯝꯖꯥ 2013 ꯐꯥꯎꯕꯗ ꯈ꯭ꯔꯤꯁꯇꯤꯌꯟ ꯂꯥꯏꯅꯤꯡ ꯆꯠꯄ ꯃꯤꯒꯤ ꯃꯁꯤꯡ ꯑꯁꯤ ꯆꯥꯗ 17 ꯂꯩꯔꯝꯕꯗꯒꯤ 94ꯗ ꯍꯦꯟꯒꯠꯂꯛꯄ ꯊꯦꯡꯅꯔꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯍꯤꯟꯗꯨ ꯑꯃꯁꯨꯡ ꯈ꯭ꯔꯤꯁꯇꯤꯌꯟ ꯂꯥꯏꯅꯤꯡ ꯆꯠꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯊꯣꯛꯄ ꯑꯣꯏꯅ ꯎꯍꯟꯅꯕ ꯀꯨꯀꯤ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯅ ꯍꯣꯠꯅꯔꯤ꯫ ꯃꯩꯇꯩ ꯈꯨꯗꯤꯡꯃꯛ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡ ꯆꯠꯄ ꯅꯠꯇꯦ, ꯍꯤꯟꯗꯨ ꯈꯨꯗꯤꯡꯃꯛ ꯃꯩꯇꯩ ꯅꯠꯇꯦ ꯑꯃꯗꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯈꯨꯗꯤꯡꯃꯛ ꯀꯨꯀꯤ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯈꯪꯍꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ꯫ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗꯤ ꯍꯤꯟꯗꯨ ꯑꯃꯁꯨꯡ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯃꯔꯛꯇ ꯊꯣꯛꯄ ꯏꯔꯥꯡ ꯅꯠꯇꯦ꯫ ꯃꯁꯤꯗꯤ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯣꯔꯗꯔ ꯂꯥꯟꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔꯗ ꯆꯪꯁꯤꯜꯂꯛꯈꯤꯕ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯅꯤꯡꯊꯤꯅ ꯄ꯭ꯂꯥꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯊꯣꯛꯍꯟꯕꯅꯤ꯫ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯀꯌꯥ ꯂꯂꯣꯟꯗꯨꯅ ꯏꯔꯥꯡ ꯑꯁꯤꯒꯤ ꯐꯟꯗꯤꯡ ꯇꯧꯔꯤ꯫ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯈꯥꯏꯕ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯏꯔꯥꯡ ꯑꯁꯤ ꯊꯣꯛꯄꯅꯤ꯫ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯗꯨꯅ ꯃꯍꯧꯁꯥꯒꯨꯝ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯍꯟꯅꯕ ꯍꯣꯠꯅꯕꯗ ꯀꯨꯀꯤ ꯒ꯭ꯔꯨꯞꯁꯤꯡꯅ ꯁꯟꯗꯣꯔꯛꯂꯤꯕ ꯄ꯭ꯔꯣꯄꯥꯒꯥꯟꯗꯥ ꯀꯌꯥ ꯑꯁꯤꯅ ꯈꯨꯔꯧ ꯊꯥꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯒꯅꯤ꯫ ꯏꯔꯥꯡ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯅꯕ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯍꯧꯔꯛꯐꯝ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯅꯕ ꯍꯣꯠꯅꯕꯗ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁꯅ ꯁꯦꯇꯦꯂꯥꯏꯠ ꯏꯃꯦꯖꯔꯤ ꯁꯤꯖꯤꯟꯅꯗꯨꯅ ꯀꯨꯀꯤꯁꯤꯡꯅ ꯄꯥꯛꯇꯛꯅꯅ ꯄꯣꯄꯤ ꯊꯥꯔꯤꯕ ꯑꯁꯤ ꯊꯤꯖꯤꯟꯕꯤꯌꯨ꯫ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁ ꯑꯣꯐ ꯑꯃꯦꯔꯤꯀꯥꯗ ꯂꯩꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡ ꯌꯥꯎꯅ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯕꯨ ꯁ꯭ꯄꯣꯟꯁꯔ ꯇꯧꯔꯤꯕ ꯑꯁꯤꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁꯣꯔꯁ US ꯀꯪꯒ꯭ꯔꯦꯁꯃꯦꯟ ꯑꯦꯗ꯭ꯔꯤꯌꯥꯅꯣ ꯁ꯭ꯄꯦꯂꯦꯠ ꯑꯃꯁꯨꯡ ꯍꯥꯟꯅꯒꯤ UN ꯁ꯭ꯄꯦꯁꯤꯌꯦꯜ ꯔꯦꯄꯣꯔꯇꯦꯌꯔ ꯐꯔꯅꯥꯟꯗꯤ ꯕꯔꯅꯦꯁ ꯑꯅꯤꯅ ꯁ꯭ꯀ꯭ꯔꯨꯇꯤꯅꯤ ꯇꯧꯕꯤꯌꯨ꯫ ꯅꯝꯇꯥ ꯌꯥꯎꯅ ꯀꯨꯀꯤ ꯒ꯭ꯔꯨꯞꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯄ꯭ꯔꯣꯄꯥꯒꯥꯟꯗꯥꯁꯤꯡ ꯑꯁꯤꯒꯤ ꯑꯆꯨꯝ ꯑꯔꯥꯟ ꯑꯃꯁꯨꯡ ꯃꯔꯤ ꯃꯈꯣꯡ ꯆꯨꯝꯅ ꯊꯤꯗꯣꯛꯄꯤꯌꯨ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫